ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ BJPꯒꯤ election manifesto party asigi national president JP Nadana phongdokri manifesto asi che machet amakhak nate BJPgi chapchaba commitment ni haina JP Nadana phongdokri BJPgi election manifesto hek phongmaga 5 years of darkness in Manipur under BJP misrule haina mingthonba booklet ama Manipur Pradesh Congress committee na phongdokri BJP na amuk hana lengak paiba ngamlore khangbadagi BJP na organized violence kaya state asida chathare haina AICC election observer Jeram Ramesh Namaral sirakli Handak pangtokadoriba mikhal asigi polling station chatrokta nupi polling personnel singna mathau tawgadoriba asi India da ihan hanbani haina Manipur gi chief electoral officer Rajesh Agarwal na phongdorakli MAMI TV की Manipuri Prime Time News में इंटाब्रिबा सिंबु चन माइबम ना खुरुमजरी हुजिक पाउ संदौना पिजरी Taranithoi Suba Manipur State Assembly Mikhalga Mari Lenena Putokpa BJP election manifesto ngasi BJP ki National President JP Nadana phongdokri Manipur dagi afaspa lautokpa amadi mitei schedule draft list chanabagi demand di manifesto asidi yaudrei BJP election manifesto form gi thauram adu ngasi chingmerong da leiba Hotel Classic Grande da pangthoki bani election manifesto form ba aduga Mari Lenena BJP ki National President JP Nadana hai ngasi puthokli ba manifesto asi se amak machet amakhak nate BJP ki chap saba commitment aduni commitment asi Manipur gi tongan mamiyo singna phongdorakpa aningba apamba da yumpham oibani manifesto asi puthokna ba honna bada Manipur gi miyo lak ama lising yang khaini pan gi aspiration sing loki manifesto asi maru oira nupi naha lomi amadi nathai biraba sing thak wangna thamna ba honna bada meeting thamli infrastructure health amadi education da meeting thamdana sakhat tharangi thabak thoram sing paikhatna ba akanba firef ama lori En birena luching balengak asina mamang da leiramba tang tadaba fibam adu kokhanduna tangdu leitabagi fibam ama purakpangam lei lengak asina haukiba chahi manga asida pangthokiba thavak thoram gi report card phone na putoktuna miyamda mayek sengna khangalli asigumba thodok asi mamagi lengak singna amukta tawkhidriba amani karigumba BJP gi lengak asi amuk khanna laklabadi Manipur gi territorial integrity amadi indigenous people sing rights sing mapung fana ngakari lamdam asida na la engi fibam hena khumang sausinaba All India Institute of Medical Sciences AIMS ama linkhat kadi thavok phangdriba naha singda tongan ba skill sing piba ngamnaba Manipur Skill University linkhat kani state asida leiriba sub division humfudara nipan asigi masa masagi product amamam puthoknaba one division 1 product cover scheme ama paikhat kani entrepreneurs sing hena saukhanaba start of loan gi sanfam lupa lakh kun manga fawadi interest ama da yaudana pigani masigi damak lupa crore samagi start of Manipur fund thamgani local tourism saukhanaba homestay owners singda loan incentive amadi subsidized na chingba piduna miyo lak amarom thabak pinaba honagani haina JP Nadana makhataki Now to promote local tourism we will be giving loans for developing homestay and it will generate at least 1 lakh employment opportunities in the state and that is how we are going to work. I have tried to there are many highlights in this manifesto but I have tried to touch few of them only to reiterate that we stand for providing support to the first of all to women, to farmers, to youth and to support and strengthen the left out marginal section of the society. Election manifesto phongba aduga mari lenena chief minister N Biren hai ngasi puthokliba BJP gi election manifesto asi mamangda amuta tawkhitriba maongda puthokpa election manifesto ni Manipur gi tongan ba sector da leiba miyam gi suggestion loraba matungda puthokpani manifesto asi peace amasuk development ta yumfam oibani manifesto asi da yauriba ahal singi pension gi sanfam hana lupa chani oirambadagi lupa lising amada pinaba wafam yauriba asi ahal laman singbu BJP na lum na lauri haibagi khudamni haina su chief minister na makhataki
ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯁꯃꯥꯖ ꯃꯩꯇꯩ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯩꯔꯤꯕ ꯁꯃꯥꯖꯁꯦ ꯑꯩꯈꯣꯏꯗꯤ ꯑꯍꯜꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯖꯥꯇꯤꯅꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯍꯟꯁꯤꯡꯗ ꯄꯦꯟꯁꯤꯜ ꯂꯨꯄꯥ ꯆꯅꯤ ꯈꯛ ꯑꯣꯏꯔꯝꯕꯗꯣ ꯉꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯁꯃꯥꯖ ꯃꯩꯇꯩ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯩꯔꯤꯕ ꯁꯃꯥꯖꯁꯦ ꯑꯩꯈꯣꯏꯗꯤ ꯑꯍꯜꯁꯤꯡꯕु ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯖꯥꯇꯤꯅꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯍꯟꯁꯤꯡꯗ ꯄꯦꯟꯁꯤꯜ ꯂꯨꯄꯥ ꯆꯅꯤ ꯈꯛ ꯑꯣꯏꯔꯝꯕꯗꯣ ꯉꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯃꯝ ꯍꯦꯟꯀꯠꯄꯤꯕꯁꯤꯗ ꯃꯁꯤ ꯑꯍꯟꯁꯤꯡꯗꯨꯅ ꯍꯔꯥꯎꯖꯒꯗꯕ ꯃꯁꯤ ꯑꯩꯈꯣꯏ ꯐꯨꯜꯂꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯅꯕ ꯍꯥꯟꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯗꯤ what we promise we delivered ꯑꯩꯈꯣꯏ report card ꯀꯣꯟꯅꯅ with photographs ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ there is no hanky panky false ꯑꯗꯣ ꯐꯣꯇꯣꯁꯤ ꯍꯥꯞꯆꯟꯕ ꯌꯥꯗꯦ ꯁꯦꯝꯖꯤꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯩꯈꯣꯏ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯣꯏꯅ ꯃꯌꯥꯝꯗ ꯂꯥꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯤ ꯁꯤꯗꯩꯗ ꯇꯧꯔꯤꯕ ꯗꯤꯇꯦꯜꯁꯤ ꯁꯤꯗ ꯂꯩꯔꯦ ꯕꯨꯛꯁꯤ ꯂꯣꯏꯅ ꯃꯌꯥꯝ ꯄꯥꯕꯤꯔꯣ ꯑꯗꯨꯒ Honorable National President ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯂꯥꯎꯊꯣꯛꯈꯤꯕ ꯄꯤꯈꯤꯕ ꯀꯃꯤꯠꯃꯦꯟꯗꯨ ꯑꯩꯈꯣꯏ next 5 years with the blessing of the people of the state ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯁꯨ ꯂꯥꯛꯀꯅꯦꯅ ꯈꯜꯂꯤ ꯁꯣꯏꯅ 40+ ꯐꯪꯉꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯒꯅꯦꯅ ꯈꯜꯂꯤ ꯃꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯗꯤꯂꯤꯚꯔ ꯁꯣꯏꯗꯅ ꯄ꯭ꯔꯖꯥꯗ ꯇꯧꯒꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯗ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩ ꯃꯗꯨꯒꯤ ꯀꯃꯤꯠꯃꯦꯟꯠ ꯄꯤꯖꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ Panba yabadi ngasigi BJP ki election manifesto listing ani kunithoi aduda yaifat thorang ki paikhatgadaba thabak thoram kaya gi waro yauri ngasigi manifesto aduda PM Ujwala scheme gi makhada beneficiaries sing gas cylinder ani lemna piba lairik laishu da makok thongba college mahiroi nipi macha sing da scooty gari lemna piba class 12 da makok thongdaba mahiroi nipi macha sing da lemna laptop piba haiba wafam yauri Taranithoi Suba Manipur Legislative Assembly Mikhalga Mari Lenina Putokpa VCP Election Manifesto Hek Fomga 5 Years of Darkness in Manipur under VCP Misrule Hainaming Thonba Booklet Ama Manipur Pradesh Congress Committee na Fongdokri VCP Manifesto Asida State Asigi Tungi Asa Amata Yaudi Haina AICC Election Observer Jairam Ramesh na Fongdokri Ngasi Congress Bhavan da Pangtokpa Paumi Singa Unabagi Thoram Amada Booklet Asi Fongladuna Jairam Ramesh na Hai Ngasi Fongliba Booklet Asida Yauriba Wafam Singasi Kumjali Singani Tareta Democracy Hatoklaga Hokiba Chai Manga Asida VCP na Luching Balengak Asina Pangtopangam Kidraba State Asigi Maru Oiba Thabak Thoram Ngaktani VCP ki Manifesto Zero Tolerance ki drug ki matangda Paliba Wafam Asidi Phagi Amagumbani Maramdi State Asida Ladiba drug ki mafia Ayambana ruling party ki Chawna Mari Lady Loinena Manifesto Asida State Asigi Khwaidagi Chawba issue Ama Oidiba Armed Forces Special Powers Act Lomi Singi Yaifa Thoranga Mari Lenaba minimum support price amadi Lairik Laishu Haidaba Naha Singda Thabok Pibagi Karigumba Wafam Amata Pandi Mapung Oina Yengbada ngasi VCP na Fongliba Manifesto asi mamangda makoina tawgani hairaga tawkidaba thabak ngaktani Masida VCP ki National President Wasakiba Wafam Singh aduga chawna khenaba leire VCP ki Manifesto asi manu karisu yaudaba iho hoba manifesto amani Manipur gi ariba official website yauba record ki matung inna COVID-19 vaccine kapa yaraba mioi sing gi chada nimfutare khakdamak vaccine asigi double dose kapde haina palli hariba masing asi India da khwaidagi yamdana double dose vaccine kapa gi masing oiri haina su Jairam Ramesh na makatana fongdoki All I want to say is that there is a big gap between what Mr. Nadda has promised and what reality is. In the last 5 years, we have had a complete destruction of democracy in Manipur. Civil rights, NGOs, civil society organizations, media, anybody opposed to the Chief Minister and the government are under threat. We have seen continued power shortages in Manipur. Ngasi Fong ki ba 5 years of darkness in Manipur under VCP Misrule Haiba booklet aduda haukiba chai manga asida VCP na luching balengak asina pangtopangam khitraba employment finance infrastructure border issue afaspa naga peace talk drug crimes amasung political nexus coal smuggling women amasung child development amadi hills amasung tribal development na chingba tongan bahiram kaya gi matang da palli
Handak pangtokadoriba taranithoi suba Manipur Legislative Assembly Mikhal asida BJP na amuk hana lengak paiba ngamlaroi khangbadagi Chief Minister amasung BJP na Organized Violence Care State asida chathare haina All India Congress Committee Manipur gi Election Observer Zeram Ramesh na maral sirakli Wafamasi handak pangtokadoriba Mikhal asiga mari lenena Cycle Assembly Constituency ki Congress Miref Linkim Hawki ki firal chingkatpa ki thoramda thokiba khana chainaba ki thodok amagi matangda Jeram Ramesh na phongdokibani BT Rota Leiba Congress Bhavan da pangthokiba paumi singa unaba amada Congress ki Miref Linkim Hawkif ki Election Committee ki Secretary Miller Ningsen na hai hawki batang tara mari da Mikhal ga mari lenena Linkim Hawkif ki firal chingkatpa ki thoram ama pangthoknaba Koirenge gi CMC Hospital manakta leiba playground amada same saba ki thabak chathaki stage na chingba same saba loshilak matung da lekai gi club amasung chief minister gi miyoi ni haiba singna mobile phone gi khutang da mafam aduda meeting tawba yaroi tawge haraga na yum manung da oina pangthokna ba khangalaki makoi na hairakpa gi matung inna candidate ki yum manung da oina pangthokna ba lemdaki numit asima ki numidang da lekai adugi mera pai bi sing laktuna thoram asi yum da su tawba yaroi haina amuk hairaki maduda candidate ki maiki dagi yum manung da thoram asi pangthoklage hairobada Maira Paibi Singh aduna lambi da gari na chingba amata khamba yaroi lekai miyang gi lambi ni haina phongdok lamki tang tara mari da candidate ki mayum da pangthopa firal chingkatpa ki thoram adu loijingai nungthil pung amarom taba dwaida lekai miyam laktuna candidate ki worker amasung machanupa aton bada khut thalakpadagi miyoi ahum asoka pannangki loina na mafam adu da khamba gari singi tire loina nungshit thadok lambata natana candidate ki mayum da nung thomsilamki thodok adu ki matang da hengang police station da so FIR ama register tawkhre haina Miller Ningsen amakhatana phongdoki Paugi mifam adu da Manipur gi election observer Zeram Ramesh na hai chief minister amasung BJP da chatharakliba organized violence ase tongan ba constituency tarukta thodok tara mari rak thokre hauzik oirakliba fibam asida pangthokadariba Mikhal ase free and fair oigani habigi thazaba leite masidi miyang gi democratic right matpaka pangkhakni hiramasigi matang da ngarang Manipur gi CEO ga su unaba leikre loinana ECI da su wakat ama thagalagani Matang asida Manipur gi civil administration amasung police sing mathau ningthina tawhaningi haina su Jeram Ramesh na makataki This is organized violence. This is not random violence. This is organized by the Chief Minister. It is organized by the BJP. It is organized because the BJP has read the writing on the wall. They know they are not coming back to power. They know that the people of Manipur will not place their trust and confidence in the BJP once again. And these are all pressure tactics. Under these circumstances, free, fair and peaceful elections are simply not possible. The police administration, the civilian administration is dancing to the tune of the Chief Minister and the BJP. And I am afraid that under these circumstances, the people of Manipur will be denied their democratic right. Paumi Singa Unaba da Cycle A Sida Congress ki Miref ODB Linkim Hawkif na hai Candidate amagi firal chingkatpagi thoram pangthokpa yaroi haibasi amukta takhidri Manipur asi ekhoi pumna makini nupi candidate ama oina Mikhal ga mari lenena hingsa ki thodok thokpa si tasengna yaningde numit adu da mahaki worker amasung machanupa da fubiramba du so thamoi sokna nungaite matungdadi asuguma hingsa ki thodok asi thokan biganu Mikhal asi ing tapna pangthokna ba hona minasi haina su Linkim Hawkif na makata na phongdoki Flag hosting numita aigi icha phao ina ising law matha ta phubire adugumba tawbadudi aigi da maktadi aina khanbadadi yam phatte haina khalle kana oiraso in haising ningbadi Manipur da leiba makai se koi Manipur gi mi natra asida ama tawraga ma phunaraga chaina basidi chumde iyum da flag theppa yade aigi poster kaino tawba yade habasidi asidi yamna nungaitaba thodokni aduda adu numita thodok thokpada media su yam laye media mayam laye adubu media na kanana su thokpide asidi nupi candidate ama oina ai nupi sing su yauri aduga media sing haibsi ai ayam khangba khaktani aduda aina yengi bani garigino ai yumda suk thina tawbiba matam sida
Handak pangtokadoriba Manipur State Assembly Mikhal asida polling station chatrukta nupi polling personnel singna mathau tawgani apunba polling station gi chada kun hena nupi polling personnel singna mathau tawgodoriba asi India da ihan hanbani haina Manipur Chief Electoral Officer Rajesh Agarwal na phongdorakli Lamphel Pate Leiba CEO Manipur ge conference hall da pangtopa pau gi mifam amada wafam sing asi phongtokloduna CEO Rajesh Agarwal na hai Handak pangtokadoriba Mikhal asida polling station manga khudingi nupi polling personnel singna mathau tawgodaba polling station amamam oidi Mikhal asigi apunba voter lakh kun listing nimfu nipan chama homfung mapan asigi manungda nauna voter listing tara homdoi chani somna ahom electoral roll da hafki tha asigi tangkuni pan da pangtokadoriba constituency kunthra nipan gi hanba tangka ki Mikhal asida punna candidate chama homfudara homdoi na miref oidi aduga mars ki tang manga da pangtokadoriba constituency kuni thogi ani suba tangka ki Mikhal asida na miref marifudara ni thoina lamba tawnaragani punna miref Chani humfumanga asigi manungda miref yankai tarukna criminal antecedent lay pangtokadoriba Mikhal asiga mari lenena lupa crore samasun anirom oigadaba polam kaya fagat pangamkri masigi manungda lupa crore marifu mari lakh taret rom oigadaba nisagi polam sel oina lupa crore ama lakh nifu taret yauri loinena license gun listing tara nipan kuntrama pan mari leneba police station singda deposit tawrakre hariba masing asi chada marifu dasmik manga ahumni kumja listing ani tara taret pangthoki ba Mikhal dadi license gun achi sada yankai mapan dasmik taret taru khaktamak deposit tawki mamang sahi ki august ki tang amadagi ngasi fawda puna FIR chohum kuni pan register tawrakpa laikri masigi manungda mamang tha January ki tang nipa da election code of conduct lauthokraba matungda puna FIR nifu manga register tawrakpa yauri hariba FIR sing adugi manungda case humfudi NDPS eki makada register tawrakpani haina so CEO Rajesh Agarwal na makata na phongdoki Further, a total of 328 FIRs have been lodged in various pre-election and election-related incidents that has happened since 1st August 2021. And after announcement of poll on 8th of January, a total of 45 FIRs have been registered in the police stations and the investigations are being expedited. Malem pumbada thengnariba COVID-19 gi laichut asidiki ngakthoknaba chamasak sintarang khra ngangna chatpinaba MAMI TV gi maike digi ningsingjari madudi yumdagi hek sathokpaga face mask upiyu mi amaga gi marakta foot taruki arapa thambiyu mai mit khut satoina hamdokpiyu amadi COVID vaccine kapa yaraba sing su soidana COVID vaccine kapthokduna laichut asidiki kanaba miyampuna hona minasi Miyamna VCP da amuk hana lengak paihal labadi lamdam asi mikap miracle leitaba ing chikpa tangdu leitaba lamdam ama oina thamba haibasi BJP gi wasakni haina Chief Minister N Birena phongdokri wafam asing asi Sekmai Assembly constituency da BJP gi miref oiriba MLA Hekham Dingo gi khurkhul lamkhai da leiba yumda pangtokwa firal chingkhatpagi thoram da Chief Minister N Birena phongdokibani firal chingkhatpagi thoram aduda Chief Minister N Birena hai haukiba chahi manga asida BJP na lengak paibada lamdam asida thamkiba santi amadi nupi singda thamliba ikai khumnaba adumok makhatana thamkigani ana ek yaurapa matamda laying ningai paisa leitabada singna mayuk nakhiba awaba sing adu ubadagi BJP lengangna Chief Minister gi haksal gi tengbang CMHD amadi Prime Minister Narendra Modi na Ayushman Bharat haiba scheme ani asi hodoktuna lairaba singna ana laying ki matangda khudong chadaba kaya thengnaramba adu kokhanba ngamkhre Sengmai AC ki miyo chada humfudara di afaba ising pitak pangamle wadha uriba sing asina Prime Minister Narendra Modi gi makhada National Development Bank NDB dagi lupa crore listing ahum chamanga gi loan lauduna December 4 gi manungda Manipur gi miyam pomna makta afaba thakdaba tuti ising phangalagani hainasu N Birena makhataki Kang marakta liaga iwa amadi puroiba isasing sangamineba ngasi sangi bro ngasi de khoina sangre ko ngasi de Birena sangre ko mayam imungda ingne tomme ko aduni ngasi aina ima ibel isasing ngifamda laksari se na khoidi aibu sangsara mi oina puthongna ba hona Mirolling itu yang orang wara apa imai sang atau neba ising atau neba. Ado ya koi cawra apa dum wara ka dum lagi apa. Isagi ipuroi bagi inaugi adugi edna. Aduna. Ai koi government sino wasak kibani
ACSC gi miyamna saruk yaduna pangthopa thoram aduda MLA Hekam Dingon hai ACSC gi miyamna mahakpu nusibiduna support tawbiba si haininga leitana thagali chahi manga asida covid na maram oiraga development ki thabak kaya paikhatpa ngamkhidaba si laibak chibani handaki mikhal asida amuk hanna mai paklabadi wat horiba development ki thabak thoram kaya paikhatkani haina sumhangna phongdoki अखोइना चाही मंगा सिमा चाही मंगा हाइबै वानी चाही मंगा सिदैदा कोई कोविड न चाही अनि मा नत्रगना अनि मखाय मा कोई डिफंग तौरगा अखोइना पूरा पैरालाइज तौरगा लेरबसिना मरम मरकांदा अखोइना डेवलपमेंट दा खुद थाबा ngamkhidabase अखोइगी यामना लाइबक थीबा अमनी हाइदना अखोइ सरकार गी लाइबक थीबा अमनी अदुगा अखोइ केंद्रगिसु यामना लाइबक थीबा अमनी हाइदना एरमाना थमजनिगे अदुना मरुइना मथंग अमुहना लाइबक खदना प्रजा मियामना थागत पि तारगदी अखोइना आइना तौगेना खंजरंबा लंबी थोंगदा अदगी इसिंगी अदगी अतोप अतोप डेवलपमेंट मयाम अमा अतोप मयाम अमा अखोइना सिथन हंदा हौरिबसे मथंगदा सोइदना फुलफिल तौनबा ngamnanaba ai soina honajabagi tanjadu lawjage haidana praja miyamna sojok pinibiu Mikhal mai paktuna miyam gi mihut oiba ngamlabadi nama soiraba miyoi singi damak susoi soidna akhanaba policy ama semduna nama soiraba singda kanaba fonghangani haina School Assembly constituency da Janata Dal United ki miref oiri BTS Brindana Fongtokre Wafamasi State Platform of Disabled People Organization SPDPO na sinduna pangthokiba pre-opinion poll of the candidates haiba thoram amada TS Brindana Fongtokibani Imphal gi Manipur Press Club ta pangthokiba thoram aduda JDU ki miref TS Brindana hai JDU ki manifesto da yawba yawdabagi wafam natana nama soiraba sing awang bathakta pukatuna sakhatharangi thabak thoram sing anga bathakta honagani miref oidingai matamdagi hauna nama soiraba miyoi singi thabak thoram kaya tawduna lakli nama soiraba miyoi sing sakhatana khunai asi sakhat bakhak oithokte masina maram orga nama soiraba miyoi sing tangai fadana mahai tamhanba mathau tai hainasu TH Brindana Fongdoki differently able sida ay nong yera kang ani thong nang ui mapang thu pa ya ba mas productive force thu pa ya ba khalgi differently able lama aduga sumo hubat pang maroi da ba thak su sumo maroi da ba differently able lama adu itaragadi masagi mapang thu pa mapang thu na sim ba ya da ba productive force oina sa thak to ba ya da ba differently able me ado moi gi lei ba merit moi na season ba mapang area le ko thak sindi da ba ne special status pi adu itaragadi mahak sa ponana bagi financial security laire at the same time kunai sukana ba mahal adu kituna hayen pona decision making dama sakya ba kaloi Tongan ba political party ki miref sing yauna pangthokiba thoram aduda saruk yakhiba State Platform of Disabled People Organization ki President MD Yunus Khan hai nama soiraba miyoi singi damak leiriba The Rights of Person with Disabilities Act 2016 asi thabak oina onthok pidaba haibasi yamna laibak thibani sakwa thoranga mari lenena sagaliba tongan ba structural singda nama soiraba miyoi singna kanagi sumating yaudana sizinaba yagadaba maongda sagat pibatangai fade haina su SPDPO ki President MD Yunus Khan Fongdoki Karam MLA na karam political party na disable ta mata pukhala na ne ki jawgi maram de mon knowledge ne tuni jawgi khana de ar mon knowledge ne tare su ba ma le ha mo ne ne kan ba ta se na ege rule de jawri ekoi gi sagaroi sina su ki amjari disable singi matam tu ki sana ba ano ro ba khu chukla equipment pi ba free training pi ba mai satpan matam da mai changa da khasa ba pu thok ba ege ru jaw ba ngasi bo karam disable chat lagi karam disable pu thok bi lagi Thoram aduda saruk yakiba singjame AC NPP miref o Roman hai election gi wafam natana haukiba matam kaya gi mamangdagi person with disabilities singi damak pension system ama puthokuna ngamjaba senfam karapiduna lakli mahak masamak person with disability ni haina khanbiu makhoi gi damak tawba yaba pomba tawgani haina sumahak na thajaba piki wangkai AC gi INC miref RK Priyobertana hai mahak masamak person with disabilities na pokpa machani mahak ki wakalda karis phorongani haibidu miyam na hena khangbiri duni mahak ti chinna thabak tawba haizade thabak na oina uchage haina sumahak na fongdoki Nauria pakhang lakpa AC gi NPP miref S Subhash Chandra na hai mahak ti person with disabilities ka yamna nagna na awa ana kaya tanaduna lakpa misakni karigumba mikhal asina mai paklabadi miyanga punna tanaraga tawba yaba pomna mag tawminasi haina sumahak na makataki marak thana ten break amatang lominasi hello mai jibu kamai to bono amuk mut amuk lak
adum sana lei sibu sibu kamai tawno ba Voter helpline 1950 da call tawbirakpagi thagajari kari khangbining balebibagi voter helpline aduna kam tawba Sigi helpline number sida voter service amasung election ga mari lainaba akupa marol sing phangbiba yagan oh yam nunga jare adu karigum da hangjige matang sari ngai sida yani habiro akhoi gi pabung se leigidaba chahi pharaka dore adubu hojik phawba magi maming se voter list adum yaw leiba masi kamai toraga kakthak da ki adu yani ai harake voter list ming ano bachanba ming thiba asoba semdokpa laifam hongba amadi atopa voter service amasung election ga mari leinaba akupa marol gi damak voter helpline number 1950 da ngasimak phone tobirau yam nungai jare mating pang bibagi adu kainom ta arui boina mai sibu kam kan lak kadoino Notice ahan ba oina RBI na regulate tawba amasung Ministry of Finance Department of Financial Services Government of India na Surface Act 2002 gi makada financial institution ama oina sakhang khraba Pradhan Mantri Awas Yojana Housing for All mission gi makada subsidized home loan pibda mangjil thariba Panthoibi Housing Finance Company Limited amadi masigi sister company singi Guwahati yauna branch taraundoi hangdokchare chahi 13 ki khongchata lakraba Panthoibi Housing Finance Company Limited tagi miyamna financial facility sing lowirana ning singjari Panthoibi Housing Finance Company Limited and its sisters company Uripok Taurambam Laikai. Hello, Ichema yum lai bigadra. Ai maru paisa lau lake taujaba. Adongi se wrong number oibiba male somna tawbirai sidi voter helpline 1950 ne Yeah. Haima. Soi ne adudia. Ai di Ichema bi mola ne na tawri ni. Oh adongi headline hai se karamba mat teng oidoino. Sigi helpline number sida voter service amasung election ga mari lainaba akupa marol sing phangbiba yagan Haima. Oh, ai suna handagi khalamini. Ai se smai taw lohong ba se tha ahum mari phare ba. Ado ai gi ming se kamaina ai gi nupa mayung gi polling station da ondoino se ai khalamini ba. Adudi kamaina tawgone adugi matang du de. Yani ai harake voter list ming ano bachanba ming thiba asoba semdokpa laifam hongba amadi atopa voter service amasung election ga mari leinaba akupa marol gi damak voter helpline number 1950 da ngasimak phone tobirau Ado kainom ta hangja hoge kangan maru kadi yawning dro Break ki matung da mayam taram nokchari husik makhata pa paw amuk pizari hauki bapung kunmari asida manipur da miyo listing ani subna yangkai mapan covid test job da miyo samasun ahom no covid-19 positive oibaga lunina state asida leina asina nabagi masing lak ama listing kuntra taruk chani kuntra mapan yokre leina asina maram oidaga miyo ani leikidre COVID-19 command control room dagi ngasi numidang wairam pung mga fawda fangba paw amagi matung inna miyoy samayang kay mathoi nava faduna discharge tawkre nava farapagi apan bama singna lak ama listing kuntra ni thoi sumna yang kay mga sukre active case na listing ani sumna mari fudara mari lady leina asina maram oiraga leikitaba migi apan bama singna listing ani sumna mari fudara ni fagalakpagi chang sada mari fudara taruk dasmik mapan ahumni COVID laina asidagi ngaktuk na balingang na paikhatpa thausil amagi makada miyoy kaya amasu numit khudingi COVID vaccine kapthokli COVID vaccine kapthoki ba masing na ngasi fawda miyoy lak kuntarok listing ni funi pan chatret kontra marini hauki ba pung kun mari da DTF oxygen cylinder som kontra humdoi amadi BTF oxygen cylinder sama kontra manga Manipur gi tongan ma analang sangsingda phangan bagam khre haina COVID-19 command control room dagi phangwa paw asina makatari Wangkai constituency ki manung chan na leiba hata golapati dagi mamang da atopa party singda sogala mami kuntra mangarom na Wangkai constituency da JDU ki miraf oriba thangsam Arun Kumar sogatuna JDU da yarakre Mioy Singh asina JDU da yaropagi achamba thoram ama ngasi chingmairong da leiba DS Arun Kumar gi yumda pangthoki thoram aduga mari lenena Wangkai AC ki JDU ki spokesperson Haji Arafat Ali na hai ngasi Wangkai AC ki JDU ki miraf DS Arun Kumar na Wangkai AC asibo saukhatnaba honariba sida thazaba thamduna changlakpani mamang da sumafam asidagi mioy homfodara rom JDU da changlakre ngasi amok mioy kuntra manga rom asi changlakpani tungda sumiyoy kaya changlakpagi fibam da lei pangthokadoriba mikhal asi yamna free amasung fair oina pangthoknaba honasi haina mahakna makhataki masida forcib tawraga firan yukhatpa mi gi consent BJP gi hadak si akoi lekai golapati da flag yukhalamba kanagi on masa gi yumbu pho yaudabida firan yukhalaba yawi mado akoi media da natra kana su launa khitre kadigumba akoi saunaba tawnadna akoi na haijari di
masa masa gi apamba vote ase tauhanba choice people choice haibo do hensi adu anouba laiba thangjam arun kumar se tasengna miam gi wakhalonda mak seba taujagani handa thoga iba magi long vision asan ba tungi wakhalon kaya se akoin ujaba pangi. Narcotics and Affairs of Border NAF Impal Nangasi Sarangpat Maning Lekai Deleba Stone Crusher gi mafam amada heroin number 4 oigani chingnaba posak amaga loina Stone Crusher adugi mohori amasung magi loina vi fazalure tungda posak adu drug oiramdabadagi thadorakre hari thodok thofam dagi phangba paw amagi matung ina thodok adu ngasi numi chungba matung pung 12 minute yankhairom tarakpa duaida thokibani thodok aduga mari lena NAF na fazalureba matung amuk thadorakraba miyosing adugi Adudi kumbi dagi khangebam Ravindra Sahi Yankai amasung mahaki loina bi Siliani hari Stone Crusher adu lakliba tarani thoi suba Vidhan Sabha Mikhalda Wangkem Assembly Constituency de Miraf Oriba Kharibam Jiban ki imung manung na salai bani hari thokliba thodok adu bu yaning da phongdok tunanga si charangpat Kungi miyam na wakat bifam chathakiba ka loina thodok adugi matangda Kharibam Jiban na hai aranba pambai season aduna miyoi amabu mingcha thian ba haibasi tauhaidaba thabak amani matam kharagi mamangda nongmaina namlakpagi thodok amasu laikre handak amuk sung mahaki imung manungna chalaiba Stone Crusher adugi mohori leifamda kariguma potsak ama thamjillaba matung nafta paupisinduna fahanbagi thawong asi laibak thibani asigumba thawong asi kanana chathavano haibadu mari leinaba singna athubada thigat piduna miyamda khanghan biu haina jiban na makhataki masi political gi khudong chabalorga migi badnam sinaba haitare khogi lekai amdi khogi munungu bole pagi namada kana kharna khogi aigi izzat chokna naba thabak tawre masi yam phatabani masi leba masa ta daba haitare rajniti tawse sumba doni nan violence ki movement ni monga khoi sengna gadi wangkheng kendri rajniti tawni ai samsamna aigi shagi thabak thado kanda wangkheng kendri gi mayam gi walhori base masi ai honazaki haidunai rajniti tawni Congress ke lengak lamdam asida amuk hana halaklaroi haina BJP Manipur Pradesh ke President A Sardana phongdokre wafam asingasi kumbi AC ki BJP Miraf Sanasam Prem Chandra gi Salan Kunjinda leiba ma ki yumda pangthokiba Firal Chinkatpagi thoramda A Sardana phongdokibani Firal Chinkatpagi thoram aduda A Sardana hai BJP na NDA ga yauminnariba singa adumak haunabi kaidana chatli BJP ga lengak paiminariba political party amadi NDA ga satminariba singna mikhal mai paknaba honabada pangangda ngangliba sida sumyamna thazabi kanu haina sumhakna appeal tawki political party se afaba thabak tawba political party amabu namdana bu honaba magi maramda ngang bai base masi makoi hauna sani makoi na ngangjabagi wani aikoi afaba thabak khara tawbudara maram horakan sarkar ji manung lerakan asagi makoina aikoina prajagi seba tawni mai wakanje makoida khara ipau phau da aduna maram moy kan da moina madu react tawbani na BJP ki Miraf Sanasam Prem Chandra na hai mahang election mai paklabadi AC asigi nupi sing yumda leina tha khudegi lupa lising ani dagi hena sentok lambi lehanaba honagani amadi education system health sector lambi thong agriculture amadi irrigation system da hongwa purakna ba honagani haina mahangna makatana phungdoki propaganda mayam ama Bharatiya Janata Party ki leadership bu tungan ba yamna corrupted oiba aduni adani na chaibiba amadi ma masana akoi masana Bharatiya Janata Party ki adum labo rek mayam ama si kundham dana yamna tati to oina to bugi mong to bose masina takpadi mamang laibirami ba koi Bharatiya Janata Party bu Maikum upaga abinno ethnic candidate singa do orja miyam hena khangi kanano haibase masigi debak khoi makoi nathakta karigma hajining de Wangkem Assembly Constituency da Republican Party of India RPI athawale da Miref oidna Mikhal Thengnariba Dr. Nimaisan Luwangi Firal Chinkatpagi thoram ngasi Social Justice and Empowerment ki Union Minister of State Ramdas B athawale masasar yadana yaripok Vishnu Nahada leiba Dr. Nimaisan Luwangi yumda pangthokre Firal Chinkatpagi thoram adu pangthoklaba matung yaripok Vishnu Nahada leiba BYFY ground da miyam gi oiba mifam amasu pangthoki RPI athawale Wangkem Mandal amadi Dr. Nimaisan Luwangi Election Committee na mapung oiba thodang loduna pangthokiba Firal Chinkatpaga mari lenena pangthokpa miyamgi mifam aduda RPI athawale North East ke observer Vinod Nikal J National Vice President Krishna Milan Sukla National Secretary Su Oriba State President Maheshwar Thaunawzam State General Secretary M Rosni Kumar amadi RPI athawale Wangkem AC ki President L Sunil Kumar Su sarugyaki miyagi mifam aduda Social Justice and Empowerment ki Union Minister of State Ramdas B athawale na hai
Baba Ambedkar gi mingda haudokiba RPI atwale hariba party asi center da sulingak paiba yauri party asne levak asigi lairaba singi naharo singi lomi sinmi singi minority community singi amadi tola taraba singi damak lepton education system hena fagat hanaba honaduna lakli Mikhal asida Manipur da sumiref mari manga di soidana mai pakani nauna sem ka doriba lengak asida party asisu sarugyaduna minister from power paigani family politics toba congress party gumba singh sogat pagi mahutta miyamna RPI atwale party pu sogat piu haina sumhang na makhataki ये पार्टी महिलाओं के लिए काम करती है, ये पार्टी नौजवानों के लिए काम करती है, ये पार्टी बुजुर्गों के लिए काम करती है, ये पार्टी किसान के लिए काम करती है, ये पार्टी खेत मजदूर के लिए काम करती है, ये पार्टी लेबर के लिए काम करती है, सभी लोगों के लिए हमारी पार्टी काम करती है और इस पार्टी के संस्थापक है Chahi kunmanga minister leiba ngamnak traba wangkem ACSC karigumbada Mikhal asida mai paklabadi soidina minister ama leiragani maram aduna handaki Mikhal asida ACSC gi miyamna mahakpu sogat piu haina RPI atwale gi miref oriba Dr. Nimaisan Luwangna phongdoki Thawal Assembly constituency da Bharatiya Janata Party BJP gi miref oriba leitan them basanta gi Thawal bazar da leiba mahaki mayum dangasi yaifa thoni ga loinena firal chingkatpa gi thoram pangthokri firal chingkatpa gi thoram adugi sarukama oina Thawal AC gi tongan ba polling sing de gi potlan balakpa masing yamdaba miyamna cheng amadi insang napi na chingba sing athen pot karaki BJP Thawal Mandal amadi election committee na mapung oiba thodang lodana pangthokiba firal chingkatpagi thoram aduda mandal asagi thawpuba sing amadi lekai kayadagi lakpa halaman sing na maru oiba mithunglan sing oina saruk yaki Manipur da leiriba maira paibi ima iben mayam kang brakta hing yarik hankiba congress ke lengak lamdam asida muk halak haloisi haina Manipur gi chief minister N Biren apil tawkhri wafama singarang khangabok a sida BJP gi miraf oriba khundrakpa mentor manga gi mikhal ga mari lena firal chingkatpagi thoramda saruk yakiba chief minister N Biren phongdokibani firal chingkatpagi thoram aduda chief minister N Biren hai Congress na chahi kuntra lengak paibgi mahau aduga BJP na 10 khraba chahi manga khak lengak paibgi mahau ani asigi khenabadu ngasi di lamdam asigi miyam na khangle maram aduna lakli batarani thoi suba state assembly mikhal asida miyam da BJP gi lengak asi amuk halak handuna tangdu leita ba Manipur ma ohenna ba miyam punna hona binasi haina su chief minister N Biren na phongdoki ये पार्टी महिलाओं के लिए काम करती है, ये पार्टी नौजवानों के लिए काम करती है, ये पार्टी बुजुर्गों के लिए काम करती है Khangabok AC da BJP gi miref oidiba khundrakpa menjor mangang hai chief minister N Biren gi luching makhada Manipur da tongan ba sakhot tharang gi thabak tharam kaya paikhatuna sakhot pa lamda mama ohenna ba hotna riba sida pumna makna sokat piu sothara ba khangabok AC asi amukha na chakhot pa ingta pa AC ama oina ba ki pandamda mahak BJP gi miref oina thorak pani haina suma angna makhataki Oinam AC da Republican Party of India atwale RPI gi miref oriba Elbrosen gi umdangrang numidang party asigi national president oriba Union Minister of State Ramdas atwale ga Oinam AC gi miyam ga sakhang maikhang nabagi thoram ama pangthokre thoram aduda Union Minister of State Ramdas atwale RPI gi national secretary orbit natana kaisamthong AC da party asigi miref oriba Maheshwar Thongnausam amadi RPI gi luchingba kayana sarugyaki Sakhang Maikhang Nabagi Thoram Aduda Ramdas atwale na hai Manipur da RPI A gi miref mapan na Mikhal Thengnari Oinam AC gi miref Elbrosen na ACS gi award pa kaya ama phongdokre masina takpadi mahang na Mikhal simai paklabadi ACS gi saukha thorangi thabak mayam ama tawrakani haibagi haibasi mayek singi mahang na paikalakwa thabak thoram khudingmakta soidana mating pangani RPI hariba political party as center da leiriba NDA lenga gi partner amasuni haina mahang na makhataki अगर वो यहाँ से एमएलए बनकर जाते हैं जरूर आपकी जो समस्या है समस्या हल करने के लिए जरूर वो असेंबली में आवाज उठाएंगे पहले आवाज नहीं उठाएंगे वो आपकी जो समस्या है वो समस्या हल करने के लिए सरकार की तरफ से ज्यादा से ज्यादा पैसा यहाँ लाएंगे आपका डेवलपमेंट करेंगे Thoram aduda Oinam AC RPI Miref Elbrosen hai lakliba Mikhal asida Oinam AC da mahang na soidina mai pakani mahaki firal chingkhatpa numita Oinam AC asi
Kandaba Yade Haiduna Torak Liba ACS Miam Aduna Mahak Tasing Mai Paklagani Havidu Tangi. Oinam ACS Sing the Lupsil Laklaba Jahas Amagumbani. Masi Kangi Harabadi Awan Purakadaba Anovamio Amachangi Hainu Sumahangna Fondoki. I declare, I would like to offer my comment here. I know Onam Kedada, Emilio Onam Kedada, always agent from the present from the mental error. You can give agent from the mental error. This able give agent from the mental alloy. Heavily patient from the mental alloy. Unemployed patient from the alloy. Saying Kizi Banga Maya, but Napsa, I get a PMC, saying Marico part of the Shake is in Manga elements. I give what's up there. Thanga ACSC model AC ama ohenabagi pandamda taranithu suba Manipur State Assembly Mikhala sitting nabani haina Thanga AC da INC gi miref oriba birla hovismna fongdokre wafama singarang mahagi Thanga lawai da leiba yumda pangthwa firal chingkatpagi thorumda haikibani firal chingkatpagi thorum aduda birla hovismna hai Thanga ACSC tourism gi hub ama oiraba sumamang da leikiba MLA singna mapung fahal lamdabana lamdam asi Fahal Lamdaba Asina Maram Oirga ACSC Sokat Pathintari Bani, Mikala Sida Karigu Mamai Paklabadi ACSC da Hoba Puraktuna Mimanaba, ACMA Oina Bahonagani Hina Sumahang Namakataki. Thanga Thanga Karang Island, Chauba Hill Chikma, Yamna tourism developed to be a sport namely Haitare, Masida focus on tourism Thanga Kajaba, Adua to Lena youth Chingje, education promoter. She made the little Kaladuga sports sector. She is Tanga Yamna, Hojikansi, football, the Karida, Yamna player, Yam Tolpa, Masimu developed the Jadliba Tha Asiki Tang Tara Mangadagi team Nipana Sarugyadana Chataba Horakiba, Major Lashram Jutin Singh AC football tournament listing and Kunito Gingasi Sanakiba final match da ZDC FC na Nacho FC Panjal Amasino, the mighty Bapiduna Cell. Gimana Amadi Trophy Lokre. Operation Set Bhavana Red Cell Division Yimakada Vistupur Battalion Sinduna Pangtokiba. Final match Aduda Brigadier Ved Venual Commander Senapatina Atoiba Mitunglen Oina Sarugyaki. For Sangban Football Ground the Statakiba football match Aduda winner Oikiba ZDC FC na FC da Cell Oina Lupalising ni Fulunina Trophy runner of Takiba Nacho FC da Lupalising Kuntraga Trophy Piki Bakalunina best scorer da goal boot Amadi best goalkeeper da Trophy Piki third place Tana Lupalising Kun Amadi match da Sarugyaki team Sing da Lupalising Manga Piki Ngasigi final match Aduga Mari Lenena Miam da Kana Papiba Tungan Mamakhalgi store kaya Amasu Hangdoki Aroy da maru eba pau among hana bizari. BJP ki election manifesto party asigi national president JP Nadana Fongdokre manifesto asi che machet amakhak nate BJP ki chapa commitment ni haina JP Nadana Fongdokre BJP ki election manifesto hek form ga 5 years of darkness in Manipur under BJP misrule haina mingthonba booklet ama Manipur Pradesh Congress Committee na Fongdokre BJP na amuk hana lengak pai bangam laroi khangbadagi BJP na organized violence KI state asida chathari haina AICC ki election observer Zeram Ramesh na maral sirakli Handak pangthokadoriba mikhal asigi polling station chatrukta nupi polling personnel singna mathau tawgadoriba si India da ihan hanbani haina Manipur gi chief electoral officer Rajesh Agarwal na phongdurakli MAMI TV ki Manipuri Prime Time News matang asida loizari yeng tabirba singbu amuka hana chan maibam na khurumjari